इमेज पाउदम में ताबीर वखाई पुनपु ब्रजेश कुमार ना तराम ऑक्चबो लोयना खुरुमजरी ngасigi maroy pauda manipur da hauki pung kunmari da nauna covid-19 positive oiba mioi chaniga hupuni thoi hengnakre mioi amana laisat asina laikhidre cgm sumorjit ki misigi tekchak ns 102 construction company na pugadamni highway wakat mifam hamkre National People's Party की अहम सुबह फेज की मिरेप सिंह लाउथोक्री लोइनना MPCC की मिरेप ओगेदब सिंहना लाइफम मंगाद चत्तुना लाई खुरुमदुना वासकनक्री मपुंग ओय पाउ लोबिरसी मणिपुर दा होगे पुंग कुनमरी दा मेय चानिगा हुपुनी थोई कोविड पॉजिटिव ओइबा थेनक्रे मेय अमना लेकिद्री पुंगफम असिदा मियोय लिसिम चानिपान याखै मापन कोविड टेस्ट तौकी मदुदा मियोय चानिगा हुपुनी थोई कोविड पॉजिटिव ओइखिबना ngasi कोविड पॉजिटिव ओइबगी चांग चादा तरामरी दशमिक अमदा लेखि स्टेट असिगी ओइना कोविड पैंडेमिक छंदोरपदगी ngasi फाउदा अपुनम मियोय लाख अमो लिसिंग कुंट्रामरी चामा हुमपुतरेट कोविड पॉजिटिव ओइबा थेनक्रे मियोय लिसिंग अनिगा सुपना यांखै मरीना लेखिद्रे ngasi miyoy chaniga kunipan naba phaduna discharge tawkibadagi apunba covid naba phakibagi masing lakh ama lising kunipan chama kunthatre sukri state asigi covid naba phakibagi changna chada barpudra manga dasmi manga amada leiri aduga active case masingna lising ahunga chamapan humbudra taruni Manipuri Governor Laganation na ngasi Regional Institute of Medical Sciences RIMS Lamphel Patalaiba COVID-19 Vaccination Center da haktengna chatuna yangshin kre Governor ki khongchat aduda bahakna tongan bachahi kangluk ki COVID vaccine ani chwa dose kap kraba amadi immunity dose suna kap laba miyoy singda COVID vaccination certificate pens and badges sing yenthoki aduga Governor na Doctor Nurse frontline worker amadi atai hiram siga mari lainaba RIMS amadi health department manipur ki official singa wari chanaki loinana RIMS ki covid-19 vaccination team ga housing covid vaccine kapadaga mari lainana state asida oidba phem gi matang da sukhan nainaki ngasi khongchat ki manung sana governor RIMS ki vaccination center da thabak toriba medical staff singda khudul sutam ki khongchat tu ga mari lainana governor Laganation na फोंदोखिबदा लेबाक सिगी अतै स्टेट सिंगदगी मणिपुर ना कोविड वैक्सीन कापथोकपदा चाम कापथोकपगी रेकॉर्ड थंबंगमगनी लमदम सि खुंगंग अमरि चिंग यफम सिंगदा हौजिकसु हिदाक कापथोकपगी चांग वाटली मरम असिना मरु ओइना चिंग अमरि खुंगंगी वफम सिंगदा हिदाक कापथोक हनबगी थबक यांगना चंगचिनबा थबक पाइखटपा स्टेट सिदा दरकार ओइ Governor RIMS की COVID-19 vaccination center da lakpadu da RIMS की director Professor A Shanta Medical Superintendent RIMS Dr. Nepram Sanjit Director National Health Mission Manipur Dr. Syamjai atai Dr. Amadi mai leinaba official kaya su laktuna thoramdu da saruk yakhi kanagumba myoy amagi yumda changbada khongup Penat Loktok Pasi Manipuri Singi Chatnabini Haina Chief Minister N. Biren Haikre Wapam Asi Congress Leader Rahul Gandhi na Pongdok Kiba Home Minister Amit Shah ki mayumda lakpa Manipur dagi delegation amabu yumda changlam daida khong Loktok handuna ikai ba piki haiba adugi pakum oina Chief Minister N. Biren na Pongdok Kibani Lok Sabha da President ki address po motion of Thanks Khanarapagi Manungda Rahul Gandhi na Pongdok ki wapam Delhi da Labor Union Home Minister ki yumda mahakpu unaba lakiba agitated Manipuri delegation bo khom lokthok handuna ikai ba pirakhi haina tim aduna Rahul Gandhi da paudam ki haikibani Rahul Gandhi ki wapam aduda TH Bishorjit Singh na so haikibada Rahul Gandhi na India gi culture gi maramda khangde mahak lebak miyam bulana lamjingba tu haiki
National Highway 102 da lambi sem gi thabak tawriba construction company singna lokhat pham thokpa section thorang lokhat tabana Imphal West ki Chief Judicial Magistrate Yangkom Somorjit accident thoktun laikidabani accident adugi afafatta tekchak responsibility pumnamak construction company na pugadabani haina ngasi tongan ba mahiroi lupsing amari civil organizations singi Musing yauna miyamna kakting kaitelda leiba ibadau naholai lampakta wakat mifam phamkri wakat mifam aduda saruk yarambi leikidraba Yangkom Somorjit ki machanupi na phongdorokpada company amana lambi sengbat sagat paga loidaba hauji sembagi thabak chathariba mafamni haibagi takpa Kangan bayaba karigumba reflection light natraga signboard na chingba khudam sangdam amatta thamdana nungjau lambi mayaida thamjilli masina maram oirga mahaki apokpa mafam adubakta da accident thoktuna laikidabani thodok adugi tekchak pumba lambi semleo company aduna puhangadabani amasung makha taba laibak tiba thodok amuk hanna thohandanaba leingak amasung lambi semliba company na hotna hangadabani amasung mahaki apokpa leikidabagi justice phanghannaba hotna bibada lamdam asigi miyamna su mateng pangbiu haina phungdokhi lambi under construction or river lambi da sign ama phauthekdana street lamp so haptana reflector haptana nung achauba ani thamjilaga mi myam gi punsi lobasidi yajaningde aigi bagi justice PBO aingonda aigi balaitabagi responsibility se accountable oi hangadabani company to the responsibility loina lohangadabani aduga matungda asigumba thodok se thokhaningde wakat mifam aduda saruk yaramba apunba ireibak mahiroi singlup ki president Premchan hai CGM Imphal West ki thopuramba leikidraba Waisumorjit misi asiga mari leinana khongjom police amadi lambi semliba company da wakat kiba laikre adubu ngasi fawuda hoimai amata hairaktana leiri National Highway asida lambi semliba company na yamna section daba mawong asina miyam sijarasunu haibagi thawong manba thodo asi miyamna yaningde lambi asi semba horakpadagi accident thokhanpham oirakpa masina maram oirga miyoi kaya gi punsi bikhamna hankiba amadi miyoi kaya amabuna khangu thakta choinai han bikhiba asi lambi semliba company asigi section daba mawong asina Waisumorjit justice phanghanaba honabada aims na mapung fana sawakani makha tarakpada lambi asida laibak thiraba mishi mina amuk hanna thohandanaba lambi semlaba company amasung Manipur leingakna singadabani wakat mifam aduda saruk yaramba KSS Surjit Secretary Adam Kakchingna phongdorokpada laibak thibadagi Yangkom Somorjit ama chatkrabasu mahakna lamjing maira oiduna makha tarakpada masigumba laibak thiraba thodok asi lambi asida amuk hanna thoktananaba lambi semliba company asida chap charaba para ama tambibagi matam oire phongdokhi ba construction company ama woro ama chathariba singjana sumana tawriba magi akhoigi tawham thuba ngak ta busing masi yengchen biba maruena public safety gi masi akhoi ama sakhibe nate tawbadu masi hanjan thogadi akhoi leiriba lengaksina su masi sida lokom bol dai tloba loinana masi gi chenariba masi sida lokom thuba measure lokata normal kanda misi mina thopagi akhoi da imung da wahoriba loinana magi family gi tahoriba imung nong sing sida tawham thuba madu compensation kai tawba yai makoi da karamba makha tana thokdananaba sigma thokdananaba corrective measures lokhananaba wakat mifam aduda miyamna judge Waisumorjit ki misi construction company gi asoibaduna thohanbani kanglon chumdana lambida achauba nung thamjinduna accident thohanbagi responsibility company na pugadamni highway sembagi niyam ngaktaba Sairakpiu Judge Waisumorjit ki misi yaningde we want justice for Waisumorjit mari lainabana
अथुबदा मिजेंग चंगबियु मणिपुर लेंगाकना कंस्ट्रक्शन कंपनी सिंगदा मतिक चाबा सेफ्टी मेजरमेंट सिंग लौखत हननबा थबक पाइखतलु हाइबन सिंगबा प्लेकार्ड सिंग पाइदुना खुलाउ कयासु लाउखी कक्चिंग एससीगी एमएलए एम रामेश्वर अमदी वांखई एससीगी एमएलए इराबोत याउना बेय मापन ngasi नेशनल पीपल्स पार्टी दा याउख्रे ngasi इरोइशंबदा लैबा मयोल कम्युनिटी हॉल दा पांगथोकपा थोरमदा एनपीपी नेशनल पीपल्स पार्टी की प्रेसिडेंट कोनाथ संगमाना मखोइबु तरामनो ओखिबगा लोइनना लाकदरुबा तराइथोइ सुबा मणिपुर विधानसभा मिखलदा थेनगदबा एनपीपी की अहुम सुबा फेज की मिरेप ओइगदबसिंगसु लौथोखी ngasi थोरम अदुदा एनपीपी नेशनल प्रेसिडेंट अमदी मेघालय की सीएम सु ओइरिबा कोनाथ संगमाना हाई ngasi दे एनपीपी मपांगल कनब पार्टी अमा नोमा नोमगी हेनगलकली मसी मियामना पार्टी असिगी इडियोलॉजी बु थाजबा हेनगलकपदगिनी एनपीपी की अहुम सुबा फेज की लौथोखिबा कैंडिडेट सिंग अदुदी कक्चिंग एससी एम रामेश्वर वांखई एससी की वाई इराबोट लमलाई एससी की सापम कंगलेपाल जिरी एससी की एम आबास खान चुचांपू एससी की टीएच थांगजालियन टिपाइमु एससी की थांगथलिन सिन्नाते साइकुल एससी की साइकोलाल हौकिब सिंगाई एससी की निंगम चमरोय अमदी टेक्नोपोल एससी की टी जांखोमा हौकिबनी हौजिक फाउबदा एनपीपी ना पांगथोकदौरिबा मणिपुर जनरल असेंबली इलेक्शन असिदा मिरेप ओइगदबा मियोय निफुनिथोय गिमिंग लाउथोखरे पांगथोकदौरिबा तरानिथोय सुबा मणिपुर की जनरल असेंबली इलेक्शन असिदा एनपीपी ना सिंगल लार्जेस्ट पार्टी सोक्सोय सोइदना ओइगनी लोइनना अनौबा अवनबा शासन अमा लमदम असिदा लाक्लबा याय हाइना महाकना फोलोखी महाकना हाई एनपीपी ना असानबा मियेंग अमगी पांडम थमली मदुदी नॉर्थ ईस्ट इंडिया की स्टेट सिंगना सिंथाबा मफम ओहनबा असिनी मसिगिदमक अखोय अमत्त ओइना पुनसिनबा मथौ ताई हारिबा असानबा मियेंग असि मतम चंगलबसु नोंमदि सोइदना मफाउनरकनी हाइबगी थाजबा थमली मरम असिना असिगुंबा पांडम असि यौननबा होटनबदा प्रजा सिंगी सहयोग मथौ ताई हाइनसु महाकना फोंदोखी That today you have joined the family of the NPP. Let us work together with a cause. It's not just about election. Yes, election is important and we will win this election. We will come out as the single largest party. I truly believe it. Especially after I see all the candidates out here, all the people who have joined us today. I am very confident that the National People's Party will emerge as the single largest party in this election in 2022. लाकदर बताने सुबह मणिपुर लेजिस्लेटिव असेंबली इलेक्शन दा कक्चिंग असेंबली कॉन्स्टिट्यूएंसी दा भारतीय जनता पार्टी बीजेपी की मिरेप ओगेदोरिबा एक्स एमएलए यंकोम सुरचंद्र की मंडल कमिटी अमदी पोलिंग कमिटी सिंग सेमबगी थोरम अमा ngasi कक्चिंग तुरल वांगमदा लैबा एक्स एमएलए वाई सुरचंद्र की युमदा पांगथोखरे मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट की थौ पुरीबी यूनियन मिनिस्टर ऑफ स्टेट प्रतिमा भौमिक याउना पांगथोखिबा थोरम अदुदा नौना बीजेपी कक्चिंग मंडल की थौ पुबसिंग खनबगा लोइनना मंडल असिगी मखादा लैगदबा महिला मोर्चा युवा मोर्चा माइनॉरिटी मोर्चा किसान मोर्चा शेड्यूल कास्ट मोर्चा ओबीसी मोर्चा याउना 37 कक्चिंग एसी पोलिंग बूथ कॉन्ट्रैक्टर की नौना थौ पुगदबा मियोइसिंग खंडुना कमिटी सिंग सेमखी लोइनना कमिटी सिंग असिगी थौ पूरीबा सिंगना तेलबा मतम असिदा यंकोम सुरचंद्रबु लाकदरबा मिखल असिदा माई पाहननबगिदमक माना माना लौगदबा थौदांग सिंगी मतांगदा पार्टी की लुचिंगबा सिंगा पुन्ना वखल तामिनखी थोरम अदुदा यूनियन मिनिस्टर ऑफ स्टेट प्रतिमा भौमिकना महाकी वारोल पिरदुना हाई भारत नरेंद्र मोदी ना लुचिंगबा बीजेपी की लेंगाक लाकपदगी मणिपुर रेलवे याउना लंबी थोंगी फिवम फगले लमदम असिगी इमा सिंहबु इकाई खुमनबा उत्तुना युमथोंग खुदिंग लैट्रिन कया साख्रे युमथोंग कयादा चाकथोंग गैस लेमना पीख्रे मसीदस नतना मिरोलबी ममा सिंहदा लुपा लिसिंग मंगा मंगा की मतेंग मियोई कयादा पीबा याउना हिरम कयादा मियामदा कानबा कया पीरी मणिपुर कांग्रेस लेंगाक की मतमदा इमा सिंहना तुम्बा चाबा खंगदना
mipaiba kaya poklamba adu ngasidi loina mangkhri ching amadi tam anigi marakta nusi sanaba puraktuna ngasidi lamdam asi ingtappa lamdam ama oire ingtappa lamdam oiraba matamda chawkhatpa lamdam haibadu oirakani haiba wapamsu phongdokhi loinana telo matam asida miyamna kanna hotnaduna kendra asida BJP bu mai pakhanhanaba hotminansi haiki मोदी जी के नेतृत्व में हमारी काकसिंग का प्रजा का आशीर्वाद मिले, सुलोचन जी का तो बराबर आशीर्वाद मिलते रहे, इस बार भी दोबारा उनको आशीर्वाद मिले तो काकसिंग पूरा डिस्ट्रिक्ट को मोदी जी के नेतृत्व में बेस्ट डिस्ट्रिक्ट डेवलपमेंट डिस्ट्रिक्ट हम लोग कर सकते हैं। इसलिए आप सबका आशीर्वाद तो देंगे, साथ ही साथ आपका मेहनत का हार्ड वर्किंग का जरूरत है। आज से हम बूथ का शक्ति केंद्र का जितना भी हम कार्यकर्ता है, हम डोर स्टेप डोर टू डोर पब्लिक को हम कनेक्ट करेंगे। लाकदरिबा तराइथोय सुबह मणिपुर लेजिस्लेटिव असेंबली इलेक्शन दा सुगुनु असेंबली कॉन्स्टिट्यूएंसी दा INC ना वोट लिसिंग निपानी मथक्ता यामना साउना फंगदुना माइपाकनी हाइबगी थाजबा लई हाइना सुगुनु असेंबली कॉन्स्टिट्यूएंसी की INC की मेरे ओगेदोरिबा MLA के रंजित ना फंगदोख्रे वाफम सिंगसी वांगु तेरा मैलेकाय दा INC की पिराल सिंखतपगी थोरमदा सरुक यादुना पाउमी सिंगदा रंजितना फुंदोखिबनी MLA ना मखाटा ना हाई टर्म मंगारक महाकना थंगना थंगना कॉन्स्टिट्यूएंसी असिदा मिखल द माइ पाक्तुना मियाम की मिहुत ओइदुना लाकिबनी मिखल सिंग अदुदा वांगुदगी कैंडिडेट थोक्तुना लंबा तौनदुना लाकिबनी हंडक्ति वांगुदगी BJP की टिकट तानदुना वोट लेपननब होतनरंबा सिंग टिकट पिरक तबना लाकदरबा मिखल असिददी सोइदुना वांगुदा हान ममांग भोट फंगखिबा मसिंगदगी मसिंग यामना हेना फंगदुना महाकी होम पोलिंग ओइरगनी हाइबगी थाजब चांगोलै असेंबली कॉन्स्टिट्यूएंसी असिदा INC की फिराल युम लिसिंग मंगागी मथक्ता युमक्री BJP की टिकट हेक लाउथोक खरबा मतुंग हाना BJP नि हाइना लैरंबा इमुंग कया कॉन्स्टिट्यूएंसी असिगी मफम कयादा हाइनरुब तौदना INC की फिराल सिंखतनरकपा लेप्ट्री ngasisu wanguda yumthong nifu yankhai gi mathakta INC gi phiral singkhat nakre maram asina lakadrba mikhal asida sugnu assembly constituency asida INC na maki khwaidagi naknaba lambadagi vote listing Nepal gi mathakta hena phangduna mai pakani haibagi chauna thajabalai haiki ngasigi phiral singkhat pagi thoram aduda sugnu assembly constituency da BJP gi intending candidate oiramba KH iboyamagi election steering committee gi secretary angom joy yauna imung tara MLA ranjitna INC gi lengan phi yanbiduna taram oki aina suwangu gi prajabu thamoi sengna nungsi jaba du praja mayam sina su aina ngasai haijari bakaro laikai gi mi amba thokpani na nungsi na ngodo vote bi nonggi do handaki trying to issue election sidadi ning khatamna soidana aingon vote pibiragani aduga sugunu kendra gi manungda ai gi damukta haibatai yum lising manga gi mathakta khoi ji masa na firan si yum khati hai basina takpadi ai gi sugunu kendra gi praja myamna handak la kadul trying to issue election sida ai ha yamdrobada lising ni pan gi mathakta helaga kagani habgi yamna chawna thajai ngasi BJP thamai mandal na sinduna BJP da changlakhraba amadi thamaiban kendra gi BJP gi merep oinanaba sem sarba jotin waikobu sogatliba masak naiba singbu ikai khumnaba utpagi thoram ama ngasi thamaiban tarung community hall da pangthokri ngasi gi thoram aduga mari leinana thamaiban kendra gi BJP gi merep jotin waikom na hai sotharaba ikoi gi iramdam sahi kun hena opposition merep Thagat lubana hiram khuding makta miyamna khudong chadriba mayam asibu koknanaba amuktang di sarkar paibagi mahau adu amuktang tanglaga sason tawminsi haina phungroppaga loinana party amabu thadok BJP bu saugatkani haiduna changlakliba masak naiba singi khongthang araiba khongthang nate thasi kuntre ta pangthokadariba tarai thoisuwa assembly election asida
kahanbinanaba hotnabada miyamna daita lobbiyu haina phongdokpaga loinana lakadariba taranithoi suba assembly election gi damak hayeng nomination file tawragani hainasu phongdokki thanga kendra gi manungda leiba ngaram polingi nupi singna MLA T Robindro da sel gi mateng pangkhri lakadariba taranithoi suba manipur general assembly election asida candidate oiba MLA T Robindro na Mikhal da sijinnanaba selgi mateng asi ngaramgi imaibel singna khainaraga pangbani hari selgi mateng pangba aduda MLA T Robindro na hai ngaramgi praja singna nungsibiduna asigumba mamal yamlaba mateng pangbirakpa asigidamak tawmiwal kaujaroi lakadarba Mikhal asida mai paktuna miyamgi awat apa menkhatpa ngamba oijage thanga kendra onba chokhatpa ama puraknaba hotagani miyamnasu hena sajok pinabiu haina phongdokki lakadariba taranithoi rakshuba assembly election gidambak sem sariba Indian National Congress ki candidate yankhai nipana Mikhal asida karaba matung lona yadaba thabak amata tawroi atopa party da chongthok chongchin gi thabak tawroi Indian National Congress ki constitution da yauriba chatna kanglon induna democracy gi saktam ngakani haina lining laichat ka mari lainaba khubam manga da satuna wasak minabagi thorum ama pangthokre ngasigi thorum aduda All India National Congress Committee ki Manipur in charge Sri Bhakta Charandas CLP leader O Ibobi amadi MPCC president and Loken Jauna tongan ba khubam kangla MBC church Singmairong lining thau sanamahi laisang masjid Babupara Govindaji Temple Palace Compound the Chatura Lai Krumbaga Loinana Wasak Minabagi Thorum Adu Pangthoki Thorum Aduga Mari Lainana CLP leader O Ibobina Hai Miyamgi Mihutpu Muscle Power Amadi Money Power Sizinaduna Laigani Khaliba BJP na Lusing Liba Langak Asigi Thausilbu Mutat Naba Honasi Anti-Defection Law Gi Mayokta Lamdam Asida Langak Semnaba Hotnabada BJP na Tauhidaba Kya Tauriba Asi Miyam Khanglamgani Secularism da thajaba thamba INC na AICC ki mityeng makhada law asibu ikai khumnaba utpa oina tongan ba lining gi khubam sing da chatuna miyam gi mihut poina wasak ngakba ngamnanaba ngasi gi thorum asi pangthokpani haina phongdokki once prajana pihiba bhardi mandate to apai at least sahi manga di apai songthok songjin tawjaroi haidna apai sidaida kanglada apai di congress di party punamak kano punaku religion punaku respect tawbunina ahan bada sidaida apai wasak loba prajagi mandate si khongau naroi apai songthok songjin tawjaroi na adugi mathangda mana thajajabagi matungina charge salaga amu tribal sinawsing akhoi nominate tawba nominee oi yawi da charge salaga amu wasapa or taking tawba then laga masjid ta amu wasapa Health Ministry ki Joint Secretary Lab Agarwal na haikibada haukiba chahida laibak asida COVID ki second wave aduga yengnabada hojik third wave ni haiba asidi ka hena satiba natri second wave asi mioi lak na khujing oiduna sikibani wave asidadi pic haiba hai asi sinnabasu pamde positive oibagi chang hanthrakli chada 13.8 oirambadagi chada 10.8 da hanthrakli haiki Kerala amsung Mizoram state ani asidadi positive oibagi chang hengalakpadagi report pangi third wave manung sidadi naha oiba patients sing hospital da admit tawbagi masing hengalakli haibopamsu health ministry gi joint secretary Agarwal na phongdokhi sanabagi pau Lamaidong Maning Laikai Citizen Club LCC Lamaidong na sinduna Lamaidong High School ground chathariba third state level 9-man aside football tournament 2022 gi ngasi sanakhiba semi final match ta Brother FC Kwakaitel na Wabagai FC bu ani sonyoda maithiba pidna Brother FC Kwakaitel final sangkri tournament asigi final match thasigi tang tarukta
याइसा FC कक्सिंगा ब्रदर FC क्वाकैथेलगा सानरगनी All Jiribam Sports Association AJSA na sinduna Jiribam Higher Secondary School ki playground da team tare na saruk yaduna January ki tang kuntra mathoi dagi sanaba haukiba tarataruk suba district level sub junior boys under 15 ki football tournament 2021-2022 for N Horizon Trophy ki ngasi sanakiba match da RYC Ramgaijang na Oriental Club Babu Parabu Gol Mari Soinoda Maitiba Pikre Hayang Nung Tilpung Ani Taumatamda Khasi YC Amadi PYC Paitolga Sanagani Goa da Satriba Hero Indian Super League ki ngarang sanakiba Humrapan Suwa Mesta SC East Bengal ga Chennai FC ga goal ani sanaduna draw oikre League asigi Maripu Suba match Mumbai City FC ga ATK Mohan Bagan ga ngasi numidang pung 8 makhai dagi PNG Stadium Fatorada sanaba hokre hayang February mari Kerala Blasters FC ga Bangalore FC ga sanaragani aroi bada maroi pau amuhanna Manipur da hauki pung kunmari da nauna COVID-19 positive oiba mioi chaniga hupuni thoi hengnakre mioi amana laisat asina laikhidre CGM Sumorjit ki Mishigi Tekchak NS 102 Construction Company na Ugadavni Highway Wakat Mifam Amkre National People's Party ki Ahum Suba Phase ki Mirep Singh Lauthokre Loinana MPCC ki Mirep Ogadab Singh na Laifam Mangada Chatuna Lai Kurumduna Wasak Nakre Nasigi Damaktadi Paudam Pizam Mata Solution Jari Mayang Tabiri Bakwai Punaku Amukana Kurumjari